Ibochau amadi Thaibema makhoi ani asi yumba lambida khongdarakpasi kuiri matamgi matungina Ibochau amadi Thaibema makhoi ani gi machanupi ama phangjarami mamingna Tharik haina kaurami Tharikna pungkak chawrakpa phawbada Ibochau du yamna pharami adubu laikai mamanaba mathong huktaba kayaga pulakpadagi yugi nisada laichuba haurakle yugi nisada laichurakpa oibana Ibochauna yu ngausilaga Thaibema mama machabu otpinaibiba kaya ama tawrakle Nongmagi numit amani Ibochau du yu taptaba makhai ngauraga makhong phawba thangba thoktaduna laklami aduga magi nupibu kauthokduna wa hairai Hey tabro Thaibema Thaibema imungdagi chak thongna mapuroibagi khonjela du tabada porok sonjai mathanta asimung ayu thaklaga la amali ni phatte da ko masina phattaba se thokna su phatte yu sibu hek thaklaba imung se mahi adum langi tawrisi karamba matam daga pharaka tawri banu ba masibu Thaibema du wa mayama du mathanta haizaduna tuminle mapalom dadi Ibochau du magi nupibu kauba lepte tamalaktraba aduda macha nupibu amu kaurai Bema Tharik tabro tadrani nangjo Hey Bema Tharik tu mapagi manakta changsilaktuna Kai haike papa ai sida laiye Chalo chango imungda nama laibri yung nama du manungda laibri yung ne aina kaubaga khumdaba sar khang ngasidi nupi thik taw lichaina sajen taw khang Tharik to imungda changlaktuna mama bu yenglare Ima nang paba na laibra hango hariba adugi ai ima bu laibra yengba laini ho lai hayo chakhumda chak thong hori aduna khumba sangdabagi khumdabani hayo na pada hoi ma adudi Tharik to mama gi manaktagi thorakle aduga Baba ima do chakhumda chak thongbagi lehawi Oh leide leiboire lehobani baba khangni dana ma ngasidi Ibochau du hairi imungda changlagre aduga chakhumda laktuna Hey nupi tabra nang Thaibema na taye ho karino chak ngakta inthine thongba sipau thongbom khangdi da ko nupa nang na tawrise kari gi chak no ha kaido bai chak no ba ho chana na ba puk selam da na ba haina chana na ba moi pabung di chak ki mahut hu oina puk thana na ba thakpirak loba natro ai khoi di chak oina chak chai Hey nupi nang wayang ngangan ko nang asi chai ni aise chai ni Thaibema do khumde tumina mu laiki Ibochau na mu hairei Kaigino aina mu ko bu do khumjede ha nanna do pambraba aina ko bu do khumoi de oyardi nang na pam han nang na pam da chakro leigeno ai umji da leigeno o kari to bogi ipam da chatoino chatloi amata chatpaga ngamoi adudi nang kaigi lamhen ha nang hujik aina sando haibro as moi babo se amta chakhumdagi lengthok pikro aine chak semta thong hogi chak se lame haidana na chanupi ne so hairam laban ayam ta loisen khige haiba chak se Ibochau do handang mukti khonjel wangna nangi do ai talibani ni ha nupi nang na hey adudi nang chaba yar namana cha amta chaba yar chakam ta thongba yar pizza ro yamta Thaibema su sawning lakladuna khomlai karino mai pabo ayuk nganta sida nayu taptaba makhai thakjinduna laklaga amuk sida yumda ngauthabiri sibo sono do ki thongna no mukta Hey nupi nang wangangan nang isau togun taingde haisini taingde karino taningde haibaba makhoi babung ne hena taning khidri chalo amta thokpikro lakse ngakta inthijana thongge masi khun wangi ni mase tudi nang khangri dana na Ibochau do hairi tawduna lai Thaibema da hekta makhutuna dam tharai Thaibema su naraduna mapuroibabu inthoraktuna karino nayu do thakjiluraga yumsida tawbiri sibu karino ba nate
ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯩꯕꯨ ꯑꯃꯨꯛ ꯐꯨꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯥꯏꯅ ꯊꯥꯏꯕꯦꯝꯃꯗꯨ ꯀꯞꯂꯛꯂꯦ ꯏꯕꯣꯆꯧꯅ ꯍꯩ ꯇꯥꯏꯡꯗꯦ ꯀꯞꯀꯅꯨ ꯇꯥꯏꯡꯗꯦꯅꯦ ꯌꯦꯡꯅꯤꯡꯗꯦꯅꯦ ꯌꯦꯡꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯗꯕꯅꯤ ꯌꯨ ꯍꯥꯏꯕ ꯌꯨ ꯑꯗꯨ ꯍꯦꯛ ꯊꯛꯂꯛꯄꯗꯒꯤꯅꯤ ꯅꯨꯄꯥ ꯅꯪꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦꯀꯣ ꯅꯪ ꯂꯣꯏꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯂꯣꯏꯔꯕꯅꯤ ꯂꯣꯏꯔꯕ ꯅꯨꯄꯤ ꯅꯪ ꯇꯨꯃꯤꯟ ꯂꯩ ꯇꯥꯏꯡꯗꯦ ꯀꯞꯄꯛꯀꯅꯨ ꯌꯦꯡꯗꯦꯀꯣ ꯀꯔꯤꯅꯣ ꯑꯩꯕꯨ ꯐꯨꯕꯤꯔꯒ ꯀꯞꯍꯜꯂꯤ ꯑꯗꯨꯒ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯕꯣ ꯐꯨꯕꯁꯨ ꯐꯨꯕꯤꯔꯒ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯗꯣꯏꯔꯥ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯗꯣꯏꯔꯕ ꯑꯗꯨꯗꯤ ꯅꯪ ꯑꯃꯨꯛꯀꯁꯨ ꯐꯨꯒꯦ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟꯅ ꯊꯥꯏꯕꯦꯝꯃꯕꯨ ꯐꯨꯔꯝꯃꯤ ꯊꯥꯏꯕꯦꯝꯃꯁꯨ ꯎꯄꯥꯏ ꯑꯃ ꯂꯩꯖꯗ ꯀꯞꯆꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯐꯨꯔꯤꯕꯗꯣ ꯈꯥꯝꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯃꯄꯥ ꯌꯨꯉꯥꯎꯕ ꯏꯕꯣꯆꯧꯅ ꯍꯦꯟꯅ ꯉꯝꯂꯝꯃꯤ ꯊꯥꯏꯕꯦꯝ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯒ ꯊꯪꯅꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯇꯨꯃꯤꯟ ꯍꯥꯏꯅꯔꯛꯏ ꯑꯁ ꯌꯦꯡꯉꯨꯅꯦ ꯑꯁꯤꯕꯣ ꯍꯧꯔꯛꯑꯦ ꯑꯃꯨꯛ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗꯅꯦ ꯈꯠꯅ ꯆꯩꯅꯕ ꯀꯞꯅ ꯂꯥꯎꯅꯕ ꯇꯧꯕꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯃꯈꯣꯏꯒꯤ ꯏꯕꯣꯆꯧꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯌꯨꯛꯁꯤꯗꯅꯦ ꯃꯥꯡꯒꯣꯜꯒ ꯑꯃꯠꯇ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯑꯣꯏꯕ ꯑꯩꯗꯤꯅꯦ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯣꯏꯔꯨꯕꯁꯦ ꯋꯥꯒꯗꯧꯔꯤ ꯋꯥꯅ ꯂꯦꯡꯒꯗꯧꯔꯤꯗꯀꯣ ꯀꯔꯤꯅꯣ ꯃꯈꯣꯏ ꯏꯃꯨꯡꯁꯤꯕꯣ ꯅꯣꯡ ꯉꯥꯟꯕ ꯑꯃꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯑꯃ ꯐꯥꯎꯕ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯅ ꯂꯩꯕꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤꯅꯣ ꯃꯤꯁꯤꯕꯣ ꯐꯅ ꯐꯔꯝꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯃꯥ ꯏꯕꯣꯆꯧ ꯑꯁꯤ ꯂꯥꯏꯅ ꯍꯦꯛ ꯃꯥꯡꯉꯤꯗ ꯌꯨꯗ ꯑꯗꯨꯕꯨꯗꯤ ꯁꯪꯒ ꯐꯠꯇꯕ ꯄꯨꯟꯕꯗꯨꯅ ꯇꯧꯔꯤꯅꯤ ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤ ꯌꯨ ꯊꯛꯂꯒ ꯂꯥꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯦ ꯐꯨꯕꯤꯔꯕ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗꯀꯣ ꯃꯈꯣꯜꯁꯤꯡꯁꯦ ꯇꯥꯕꯗ ꯅꯥꯀꯣꯡ ꯋꯥꯏ ꯆꯤꯟꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ ꯇꯟꯖꯩꯗ ꯂꯥꯏꯃ ꯑꯗꯨꯝꯅ ꯌꯨꯝꯊꯪꯅꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯍꯦꯛ ꯃꯇꯣꯝꯇꯅ ꯁꯣꯟꯖꯩ ꯏꯕꯣꯆꯧꯍꯣꯏꯒꯤ ꯌꯨꯝꯕꯥꯜ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯕꯣꯆꯧꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯑꯍꯜ ꯂꯃꯟꯒ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯏꯕꯣꯆꯧꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯩꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯒ ꯂꯩꯇ꯭ꯔꯦ ꯈꯠꯅꯔꯤꯕ ꯑꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯈꯥꯝꯗꯣꯛꯄꯤꯅꯅꯕ ꯐꯥꯊꯕꯤꯅꯕ ꯃꯤ ꯂꯩꯔꯝꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯥꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯣꯏꯗꯣꯔꯦ ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ ꯂꯥꯝꯕꯕꯨꯗꯤ ꯂꯥꯝꯗꯦ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯥꯊꯣꯛꯍꯧꯔꯁꯤ ꯍꯩꯃꯥ ꯀꯔꯤꯒꯤꯅꯣ ꯅꯄꯥ ꯉꯥꯏꯔꯒ ꯅꯄꯥꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯆꯥꯔꯗꯧꯕꯅꯤ ꯀꯩꯅꯣ ꯇꯜꯂꯦ ꯀꯩꯁꯨ ꯄꯥꯕꯗꯤ ꯑꯌꯨꯛꯁꯨ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯏ ꯅꯨꯃꯤꯗꯥꯡꯁꯨ ꯌꯨ ꯉꯥꯎꯔꯒ ꯑꯗꯨꯝ ꯍꯜꯂꯛꯏ ꯁꯤ ꯀꯩꯒꯤꯅꯣꯕ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯅ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯏꯁꯦ ꯌꯥꯝ ꯐꯠꯇꯦ ꯃꯥ ꯈꯪꯗ꯭ꯔꯦꯗ ꯏꯃꯥꯁꯨ ꯅꯄꯥꯁꯦ ꯑꯁꯨꯝ ꯇꯧꯔꯝꯕ ꯅꯠꯇꯦ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯐꯥꯎꯕ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯗ ꯂꯥꯏꯆꯨꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯔꯦ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯌꯨ ꯊꯛꯄ ꯀꯔꯝ ꯀꯥꯟꯗ ꯇꯣꯛꯂꯛꯇꯣꯏꯅꯣꯕ ꯃꯥ ꯀꯔꯝ ꯀꯥꯟꯗ ꯌꯨ ꯊꯛꯄ ꯂꯦꯞꯇꯣꯏꯅꯣꯕ ꯏꯃꯥ ꯃꯗꯨꯕꯨ ꯈꯪꯂꯕꯗꯤ ꯏꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ ꯈꯪꯗꯕꯗꯨꯅ ꯁꯨꯝꯅ ꯂꯩꯔꯤꯕꯁꯤꯅꯤ ꯑꯗꯣ ꯏꯃꯥ ꯄꯥꯕꯅ ꯍꯦꯛ ꯏꯃꯥꯗ ꯐꯨꯕꯗꯣ ꯅꯥꯕ꯭ꯔꯥ ꯅꯪ ꯅꯥꯕ꯭ꯔꯕ ꯏꯃꯥ ꯅꯥꯔꯝꯒꯅꯤ ꯈꯪꯉꯦ ꯑꯩꯁꯨ ꯊꯥꯏꯕꯦꯝ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯇ ꯌꯦꯡꯂꯗꯨꯅ ꯈꯨꯝꯂꯛꯏ ꯅꯥꯗꯦꯗ ꯀꯩꯁꯨ ꯅꯥꯗꯦ ꯅꯣꯡꯃꯗꯤꯅꯦ ꯅꯄꯥꯁꯦ ꯌꯨ ꯉꯥꯎꯕ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ ꯑꯗꯣ ꯏꯃꯥ ꯆꯥꯛ ꯆꯥꯔꯁꯤ ꯆꯥꯛ ꯆꯥꯊꯣꯛꯑꯁꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅꯤ ꯄꯥꯕꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯆꯥꯍꯧꯔꯁꯦ ꯍꯥꯏꯕ ꯍꯣ ꯐꯔꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯑꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯅ ꯍꯥꯏꯕꯗꯒꯤ ꯊꯥꯏꯕꯦꯝ ꯑꯗꯨ ꯆꯥꯛꯇꯨ ꯄ꯭ꯔꯞ ꯃꯨꯟꯅꯅꯕ ꯍꯥꯏꯅ ꯊꯣꯡꯂꯛꯂꯦ ꯆꯥꯛ ꯑꯗꯨ ꯃꯨꯟꯕꯒ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯕꯣꯆꯧꯅ ꯌꯨꯝ ꯑꯗꯨꯗ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯆꯥꯊꯣꯛꯍꯧꯅꯅꯕ ꯍꯥꯏꯅ ꯇꯧꯔꯛꯂꯦ ꯆꯥꯕꯁꯨ ꯆꯥꯊꯣꯛꯈ꯭ꯔꯦ ꯆꯥꯛꯇꯨ ꯆꯥꯛ ꯑꯗꯨ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯊꯥꯔꯤꯛꯄꯨ ꯊꯥꯏꯕꯦꯝꯃꯅ ꯐꯃꯨꯡꯗ ꯀꯥꯗꯨꯅ ꯇꯨꯝꯕ ꯁꯨꯝꯕꯤꯔꯝꯃꯤ ꯇꯨꯝꯃꯣ ꯏꯆꯥꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛ ꯍꯥꯟꯅ ꯐꯨꯔꯤꯗꯨꯝ ꯁꯤꯠꯇꯣꯛꯀꯦ ꯁꯦ ꯇꯨꯝꯃꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯇꯨꯝꯅꯤꯡꯉꯤ ꯇꯨꯝꯃꯒꯦꯀꯣ ꯍꯣꯏ ꯇꯨꯝꯃꯣ ꯇꯨꯝꯊꯣꯛꯑꯣ ꯊꯥꯔꯤꯛꯇꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯨꯝꯈ꯭ꯔꯦ ꯊꯥꯔꯤꯛꯅ ꯇꯨꯝꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯕꯣꯆꯧꯗꯨ ꯃꯌꯨ ꯊꯛꯇꯨꯅ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯟꯖꯤꯜꯂꯛꯂꯦ ꯍꯣꯏ ꯂꯩꯀꯥꯏ ꯅꯣꯏ ꯑꯩꯅ ꯃꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯌꯨ ꯊꯛꯑꯒ ꯉꯥꯎꯅꯤꯡꯕ ꯉꯥꯎꯕꯗ ꯊꯤꯡꯕꯤꯅꯕ ꯂꯩꯇꯦ ꯃꯤꯒ ꯎꯁꯤꯠꯇꯕ ꯁꯥꯔꯅ ꯏꯕꯣꯆꯧꯗꯨ ꯃꯣꯂꯤ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯂꯥꯎ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯄꯤꯌꯨ ꯂꯥꯎ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕ
ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯩꯒꯤ ꯆꯥꯛꯂꯨꯛ ꯁꯦꯝꯃꯨꯂꯥ ꯊꯥꯏꯕꯦꯝ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨ ꯏꯟꯊꯤꯅ ꯁꯦꯝꯂꯗꯨꯅ ꯊꯤꯔꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯀꯩꯅꯣ ꯀꯩ ꯏꯟꯖꯥꯡꯅꯣ ꯍꯥ ꯀꯩ ꯏꯟꯖꯥꯡꯅꯣ ꯃꯤꯁꯤꯕꯣ ꯀꯥꯡꯁꯣꯏꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯏꯟꯖꯥꯡ ꯑꯃꯠꯇ ꯂꯩꯇꯗꯨꯅ ꯀꯥꯡꯁꯣꯏ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯕꯅꯦ ꯑꯩꯅ ꯍꯥꯎꯁꯨ ꯌꯥꯝꯅ ꯍꯥꯎꯈꯤꯕꯅꯤ ꯉꯁꯤꯒꯤ ꯀꯥꯡꯁꯣꯏꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯝꯕ ꯃꯇꯝꯗ ꯀꯥꯡꯁꯣꯏꯁꯦ ꯊꯣꯡꯉꯣꯅ ꯍꯥꯏꯈꯤꯒꯦ ꯍꯥ ꯑꯁꯨꯛ ꯆꯥꯕ ꯌꯥꯗꯕ ꯍꯥꯎꯇꯕ ꯏꯟꯖꯥꯡ ꯑꯁꯤ ꯅꯉꯣꯟꯗ ꯀꯅꯥꯅ ꯊꯣꯡꯉꯣ ꯍꯥꯏꯒꯦꯕ ꯃꯁꯤꯗꯤ ꯅꯪ ꯆꯥꯎꯁꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯏꯕꯣꯆꯧꯅ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯪꯈꯥꯏꯔꯛꯂꯦ ꯃꯗꯨꯗ ꯑꯁ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯁ ꯃꯥꯡꯉꯦ ꯂꯣꯏꯅ ꯃꯥꯡꯉꯦ ꯇꯧꯔꯤꯁꯦ ꯏꯃꯣꯏꯅꯨ ꯏꯕꯦꯟꯅꯒ ꯂꯣꯏꯅ ꯁꯥꯎꯕ ꯇꯥꯔꯦ ꯀꯩꯒꯤ ꯀꯥꯡꯁꯣꯏ ꯍꯥ ꯑꯗꯨꯒꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗꯨꯗꯤ ꯅꯪ ꯆꯥꯎ ꯅꯠꯇ꯭ꯔꯒ ꯈꯣꯡꯕꯥꯟꯗ ꯍꯩꯗꯣꯛꯈꯣ ꯆꯥꯅꯤꯡꯗꯦ ꯆꯥꯕ ꯌꯥꯗꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯅꯣꯡ ꯐꯨꯡꯉꯥꯟꯕꯗꯒꯤ ꯌꯨꯗ ꯁꯨꯝ ꯉꯥꯎꯔꯒ ꯂꯩꯔꯒ ꯏꯃꯨꯡꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯗꯤ ꯅꯣꯡꯃꯗ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯅ ꯌꯦꯡꯗ꯭ꯔꯒ ꯀꯔꯤꯒꯤ ꯂꯩꯔꯝꯕ ꯏꯟꯁꯥꯡ ꯑꯁꯤ ꯊꯣꯡꯂꯝꯕꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯪꯊꯣꯛꯇꯅꯒ ꯇꯧꯔꯤꯁꯤꯕꯣ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯍꯣꯏ ꯇꯥꯏꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯅ ꯇꯥꯅꯤꯡꯗꯦꯗꯤ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯄꯥꯝꯗꯕ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕ ꯃꯈꯩꯗꯤ ꯅꯪꯒꯤ ꯆꯥꯛꯁꯦ ꯑꯩꯅ ꯂꯪꯈꯥꯏꯒꯅꯤ ꯃꯁꯤ ꯈꯪꯉꯨ ꯇꯨꯝꯃꯨꯒꯤꯒꯦ ꯀꯥꯟꯅꯗꯦ ꯇꯨꯝꯃꯨꯔꯒꯦ ꯏꯕꯣꯆꯧꯗꯨ ꯆꯥꯛ ꯑꯃꯠꯇ ꯆꯥꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯊꯥꯏꯕꯦꯝ ꯑꯗꯨ ꯆꯥꯏꯔꯤꯕ ꯂꯪꯈꯥꯏꯔꯝꯂꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯍꯧꯔꯤ ꯇꯥꯔꯤꯕ ꯆꯥꯛ ꯃꯌꯥꯝ ꯑꯗꯨ ꯈꯨꯟꯕ ꯂꯥꯛꯅꯍꯧꯔꯤ ꯀꯔꯤ ꯃꯇꯧꯅꯣ ꯃꯥꯅ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯇꯧꯁꯤꯕꯣ ꯏꯃꯨꯡꯁꯤꯒꯤꯗꯤ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯒ ꯃꯥꯒꯤ ꯌꯨꯁꯤꯇꯅꯦꯕ ꯃꯥꯅ ꯊꯛꯂꯒ ꯂꯩꯔꯤꯁꯦ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯨꯡꯗ ꯐꯜꯂꯛꯑꯣꯏꯗꯕ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯨꯏꯗ ꯑꯩꯁꯦ ꯑꯩ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦ ꯍꯥꯏꯔꯤꯁꯤꯅꯤ ꯋꯥꯁꯤꯡꯗꯣ ꯍꯥꯏꯗꯨꯅ ꯊꯥꯏꯕꯦꯝ ꯑꯗꯨ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯇꯨꯝꯅꯅꯕ ꯍꯥꯏꯅ ꯐꯃꯨꯡ ꯀꯥꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯜꯂꯒ ꯅꯨꯡꯁꯤꯅ ꯇꯨꯝꯈ꯭ꯔꯦ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯏꯕꯣꯆꯧ ꯃꯥꯗꯤ ꯌꯨ ꯊꯛꯄ ꯑꯗꯨ ꯑꯗꯨꯃꯛ ꯂꯦꯞꯂꯝꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯉꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯁꯨ ꯏꯕꯣꯆꯧꯗꯨ ꯌꯨ ꯇꯞꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯃꯍꯥꯛ ꯆꯠꯄ ꯉꯝꯗꯗꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯒꯤ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯌꯨꯡꯁꯤꯟꯗꯨꯅ ꯂꯩꯔꯦ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ 2-3ꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯦ ꯑꯣ ꯏꯅꯦ ꯊꯥꯏꯕꯦꯝꯃ ꯍꯣꯏ ꯏꯅꯦ ꯑꯣ ꯀꯅꯥꯅꯣ ꯀꯔꯤ ꯍꯥꯏꯕꯒꯦ ꯊꯣꯔꯛꯑꯒꯦ ꯂꯩꯔꯝꯃꯨ ꯊꯥꯏꯕꯦꯝ ꯑꯗꯨ ꯊꯣꯔꯛꯂꯦ ꯃꯄꯥꯟꯂꯣꯝꯗ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯀꯔꯤ ꯂꯩꯔꯦ ꯏꯆꯥꯁꯥ ꯏꯅꯦ ꯃꯥꯃ ꯏꯕꯣꯆꯧꯗꯣ ꯊꯣꯡꯒꯥꯜꯒꯤ ꯈꯣꯡꯕꯥꯟꯗꯨꯗ ꯂꯣꯡꯉꯒ ꯁꯜꯂ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯥ ꯐꯥꯎꯕ ꯍꯧꯒꯠꯄ ꯉꯝꯗꯗꯨꯅ ꯂꯩꯍꯧꯔꯤ ꯁꯤ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯔꯣ ꯍꯣꯏ ꯑꯁꯦꯡꯕꯅꯤ ꯍꯩꯃ ꯑꯉꯥꯡꯁꯥ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯅꯈꯣꯏ ꯂꯩꯔꯤꯉꯩꯗꯅꯦ ꯑꯃꯨꯛꯇ ꯏꯃꯨꯡꯗ ꯄꯨꯁꯤꯟꯃꯤꯟꯅꯍꯧꯁꯤ ꯅꯅꯦ ꯏꯊꯟꯇꯅꯗꯤ ꯉꯝꯂꯔꯣꯏ ꯑꯗꯨꯅꯅꯦ ꯅꯣꯏꯒ ꯄꯨꯟꯅ ꯑꯃꯨꯛꯇ ꯅꯣꯏ ꯃꯥꯃꯗꯣ ꯄꯨꯁꯤꯟꯃꯤꯟꯅꯍꯧꯔꯁꯤ ꯍꯣꯏꯅꯦ ꯊꯥꯏꯕꯦꯝ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ ꯃꯄꯥꯜ ꯑꯗꯣꯝꯗ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯏꯟꯅꯔꯛꯂꯦ ꯑꯗꯨꯝ ꯇꯧꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯇꯧꯔꯒ ꯏꯕꯣꯆꯧꯕꯨ ꯈꯣꯡꯕꯥꯜ ꯑꯗꯨꯗꯒꯤ ꯂꯧꯈꯠꯂꯛꯂꯒ ꯃꯌꯨꯝ ꯐꯥꯎꯕ ꯄꯨꯁꯟꯃꯤꯟꯅꯔꯛꯂꯦ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯍꯟꯗꯨꯅ ꯊꯅꯝꯂꯦ ꯊꯥꯏꯕꯦꯝ ꯑꯗꯨ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯤ ꯀꯩꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯅꯣꯡꯃꯒꯤ ꯁꯨꯝ ꯌꯨ ꯊꯛꯄ ꯍꯦꯟꯖꯜꯂꯛꯏꯁꯤꯕꯣ ꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯌꯥꯔꯗꯤ ꯌꯨꯁꯤ ꯈꯤꯇ ꯊꯛꯄ ꯂꯦꯞꯄꯤꯔꯣꯕ ꯌꯨꯗꯣ ꯊꯛꯂꯅꯣꯕ ꯂꯦꯞꯄꯣꯕ ꯌꯨ ꯉꯥꯎꯗꯨꯅ ꯇꯥꯔꯨꯗꯨ ꯐꯥꯎꯕꯗ ꯏꯕꯣꯆꯧ ꯑꯗꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯍꯣꯏ ꯇꯥꯏꯡꯗꯦ ꯅꯨꯄꯤ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯅꯪ ꯋꯥ ꯉꯥꯡꯒꯅꯨꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯑꯁꯨꯝ ꯌꯨ ꯉꯥꯎꯁꯤꯟꯅꯗꯨꯅ ꯅꯣꯡꯃꯗ ꯏꯆꯥꯁꯦ ꯂꯩꯇꯥꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯛ ꯐꯔꯝꯕ ꯅꯪꯅ ꯀꯔꯝꯅꯅꯣ ꯌꯨꯗ ꯂꯥꯏꯆꯨꯕ ꯑꯣꯏꯔꯛꯂꯤꯁꯤꯕꯣ ꯑꯝꯇ ꯐꯔꯣꯕ ꯌꯨ ꯊꯛꯄꯗꯣ ꯑꯝꯇ ꯂꯦꯞꯄꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯨꯄꯤ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯗꯣꯏꯔꯥ ꯍꯥ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯗꯣꯏꯔꯕ ꯊꯥꯏꯕꯦꯝ ꯑꯗꯨ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯕ ꯇꯜꯂꯗꯨꯅ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯐꯝꯂꯒ ꯀꯞꯂꯛꯂꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛꯅ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯎꯕꯗ ꯈꯤꯔꯕ ꯉꯥꯛꯇ ꯂꯣꯏꯅꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯟꯅꯅ ꯀꯌꯥꯗ ꯐꯔꯤꯕ ꯊꯥꯏꯕꯦꯝ ꯑꯗꯨ ꯀꯞꯅ ꯂꯩꯔꯛꯂꯦ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯦ ꯑꯗꯨꯉꯩ ꯏꯕꯣꯆꯧꯅ ꯋꯥꯈꯜꯒ ꯌꯥꯝꯅ ꯇꯥꯔꯤꯉꯩ ꯃꯇꯝꯗꯣ ꯊꯥꯏꯕꯦꯝꯃꯅ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯄꯨ ꯅꯥꯎꯄꯨꯔꯤꯕ ꯃꯇꯝꯅꯤ ꯊꯥꯕꯨꯝ 9ꯒ ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯒꯤ ꯃꯇꯥꯡꯗꯨꯅꯤ
ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨ ꯆꯥꯛ ꯏꯁꯤꯡ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯏꯕꯣꯆꯧ ꯑꯃꯗꯤ ꯊꯥꯏꯕꯦꯝꯃ ꯃꯈꯣꯏ ꯑꯅꯤꯗꯨ꯫ ꯊꯥꯏꯕꯦꯝꯃꯅ ꯃꯈꯣꯏ ꯄꯥꯕꯨꯡ, ꯍꯣꯔꯦꯟꯗꯤ ꯅꯪꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯝꯕꯣꯡꯗꯣ ꯈꯤꯇ ꯂꯩꯕꯤꯔꯛꯎꯕ꯫ ꯂꯩꯔꯛꯀꯦ꯫ ꯅꯪꯕꯨ ꯀꯝꯕꯣꯡꯒ ꯆꯥꯅꯤꯡꯕ꯭ꯔꯅꯦ? ꯆꯥꯅꯤꯡꯉꯤ꯫ ꯀꯝꯕꯣꯡ ꯀꯥꯡꯍꯧ ꯆꯥꯅꯤꯡꯉꯦꯅ ꯇꯧꯕꯅꯤ꯫ ꯑꯗꯣ ꯍꯣꯔꯦꯟꯗꯨ ꯈꯖꯤꯛꯇ ꯂꯩꯕꯤꯔꯛꯎꯀꯣ꯫ ꯍꯣꯏ ꯂꯩꯔꯛꯀꯦ ꯁꯣꯏꯗꯅ꯫ ꯑꯗꯣ ꯏꯟꯊꯤꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯂꯩꯔꯝꯃꯒꯦ꯫ ꯍꯣꯏ꯫ ꯑꯗꯨꯝꯅ ꯅꯨꯡꯁꯤꯅꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛ ꯆꯥꯕꯗꯨ ꯂꯣꯏꯔꯒ ꯏꯕꯣꯆꯧꯗꯨ ꯊꯕꯛ ꯆꯠꯅꯅꯕ ꯍꯥꯏꯅ ꯊꯣꯔꯛꯂꯦ꯫ ꯊꯥꯏꯕꯦꯝꯃ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯑꯩ ꯊꯕꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯍꯣꯏ ꯊꯣꯛꯄꯤꯔꯣ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯣꯏꯕꯤꯅꯨꯀꯣ ꯀꯝꯕꯣꯡꯗꯣ꯫ ꯁꯣꯏꯔꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯊꯥꯏꯕꯦꯝꯃꯗꯨ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯦ꯫ ꯏꯕꯣꯆꯧ ꯃꯥꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯀꯣꯏꯔꯛꯂꯝꯃꯤ꯫ ꯊꯥꯏꯕꯦꯝꯃ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯊꯥꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯃꯨꯡꯗ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ ꯏꯅꯦ, ꯆꯪꯉꯣ ꯂꯥꯛꯑꯣ꯫ ꯆꯥ ꯑꯗꯨꯝ ꯊꯛꯁꯤ, ꯑꯩ ꯆꯥ ꯂꯣꯜꯂꯤꯌꯦ ꯊꯛꯅꯤꯡꯗꯅ꯫ ꯍꯩꯃ, ꯆꯪꯉꯛꯀꯦ, ꯇꯥꯟꯗꯨꯝ ꯆꯥꯔꯦꯗ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯏꯅꯦ ꯑꯗꯨ ꯆꯪꯂꯛꯏ ꯏꯃꯨꯡ ꯑꯗꯨꯗ ꯊꯥꯏꯕꯦꯝꯃꯅ ꯐꯝꯍꯜꯂꯔꯦ꯫ ꯏꯅꯦꯕꯨ ꯁꯨꯝ ꯀꯣꯏꯔꯛꯏꯔꯣ? ꯀꯩ ꯂꯩꯒꯦ ꯏꯅꯦ? ꯀꯣꯏꯔꯛꯂꯤꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯅꯪꯗꯤ ꯌꯨꯝꯗꯒꯤꯁꯨ ꯄꯥꯛꯅ ꯍꯦꯛ ꯊꯣꯔꯛꯇꯦ꯫ ꯑꯗꯨꯅꯅꯦ, ꯏꯅꯦ ꯍꯣꯏꯅ ꯍꯦꯛꯇ ꯀꯣꯏꯔꯛꯂꯤꯕꯅꯤꯅꯦ꯫ ꯍꯣꯏ, ꯇꯣꯏꯅ ꯑꯗꯨꯝ ꯀꯣꯏꯔꯛꯑꯣ ꯍꯦꯛꯇ ꯏꯅꯦ꯫ ꯏꯅꯦ ꯍꯣꯏꯅ ꯀꯣꯏꯔꯛꯄꯁꯦ ꯁꯤꯅꯁꯨ ꯅꯨꯡꯉꯥꯏꯖꯩꯌꯦ ꯑꯩꯁꯨ꯫ ꯏꯃꯧꯗꯤ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦꯗ꯫ ꯈꯪꯗ꯭ꯔꯦꯗ ꯏꯅꯦ, ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯑꯗꯣ ꯀꯣꯟꯅ ꯃꯇꯨꯡꯒꯤ ꯋꯥꯗꯣ ꯈꯪꯕ ꯉꯝꯗ꯭ꯔꯤꯗ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯅꯨꯡꯉꯥꯏꯅꯤ, ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ꯫ ꯏꯕꯨꯡꯉꯣ ꯏꯕꯣꯆꯧꯁꯦ ꯌꯥꯝ ꯐꯕꯅꯤ, ꯁꯨꯕ ꯅꯣꯝꯕꯒꯁꯦ ꯌꯥꯝꯅ ꯀꯟꯖꯕꯅꯤ, ꯅꯤꯁꯥ ꯄꯁꯥꯁꯨ ꯑꯃꯠꯇ ꯆꯥꯗꯕꯅꯤ꯫ ꯑꯗꯨꯅꯅꯦ, ꯂꯩꯃꯤꯟꯅꯕ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯗ ꯁꯣꯏꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯏꯅꯦ, ꯏꯃꯧꯁꯤꯗꯤ ꯋꯥꯈꯜ ꯍꯦꯛ ꯅꯨꯡꯉꯥꯏꯊꯣꯛ, ꯅꯃꯥꯏ ꯅꯃꯤꯠꯁꯨ ꯄꯥꯡꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯣꯏ ꯏꯅꯦ, ꯀꯨꯏꯗ꯭ꯔꯦ, ꯊꯥꯕꯨꯝ 9 ꯍꯦꯜꯂꯛꯏ, 10 ꯇꯥꯡꯈꯠꯂꯛꯏꯅꯤ꯫ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯦꯛ ꯃꯥꯏ ꯃꯤꯠ ꯄꯥꯡꯕ ꯑꯣꯏꯖꯔꯣ꯫ ꯍꯣꯏ ꯏꯅꯦ, ꯑꯣꯏꯖꯔꯒꯦ꯫ ꯑꯗꯨꯁꯦ, ꯆꯥ ꯄꯥꯏꯁꯦ꯫ ꯊꯥꯏꯕꯦꯝꯃꯅ ꯅꯨꯄꯤꯗꯨꯗ ꯆꯥꯗꯨ ꯄꯤꯗꯨꯅ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯐꯝꯂꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯕ ꯃꯇꯨꯡꯗ ꯏꯅꯦꯗꯨꯅ, ꯐꯔꯦ, ꯏꯅꯦꯁꯨ ꯑꯃꯨꯛ ꯌꯧꯅꯅꯕ ꯇꯧꯔꯒꯦ, ꯍꯜꯂꯒꯦ꯫ ꯅꯪꯁꯨ ꯅꯊꯧꯗꯣ ꯐꯖꯅ ꯇꯧꯁꯤꯟꯖꯔꯣꯀꯣ꯫ ꯍꯣꯏ ꯏꯅꯦ, ꯑꯗꯨꯗꯤ ꯅꯃꯧ ꯑꯗꯨꯝ ꯂꯩꯖꯍꯧꯔꯒꯦ, ꯊꯤꯟꯗꯣꯛꯆꯗ꯭ꯔꯦꯀꯣ꯫ ꯍꯣꯏ, ꯂꯩꯍꯧꯔꯣ꯫ ꯌꯥꯔꯦ ꯊꯤꯟꯗꯣꯛꯇ꯭ꯔꯕꯁꯨ꯫ ꯍꯣꯏ ꯏꯅꯦ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯏꯅꯦꯗꯨ ꯆꯠꯈ꯭ꯔꯦ, ꯊꯥꯏꯕꯦꯝꯃ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯐꯗꯤ ꯐꯕꯖꯥꯠꯅꯤꯀꯣ꯫ ꯊꯥꯏꯕꯦꯝꯃꯗꯨ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ, ꯍꯧꯖꯤꯛꯇꯤ ꯊꯥꯏꯕꯦꯝꯃ ꯃꯥꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯄꯨ ꯐꯪꯖꯔꯦ꯫ ꯊꯥꯔꯤꯛꯄꯨ ꯏꯕꯣꯆꯧ ꯃꯥꯅ ꯄꯥꯝꯖꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯏꯆꯥꯅꯨꯄꯤꯁꯦ, ꯊꯥꯏꯕꯦꯝꯃ ꯅꯪꯒ ꯃꯁꯛ ꯌꯥꯝꯅ ꯃꯥꯟꯅꯅ ꯂꯥꯛꯏ꯫ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯅꯤ, ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯃꯥꯜꯂꯝꯒꯗꯕꯅꯤ꯫ ꯈꯪꯗꯦ, ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯏꯆꯥꯁꯦ꯫ ꯍꯣꯏ, ꯑꯩꯁꯨ ꯏꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯏꯆꯥꯁꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯍꯟꯗꯨꯅ ꯃꯇꯤꯛ ꯆꯥꯕꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯁꯤꯀꯣ꯫ ꯏꯆꯥꯕꯨ ꯁꯣꯏꯗꯅ ꯁꯦꯝꯒꯅꯤ꯫ ꯑꯗꯨꯅꯦꯕ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯝ ꯆꯥꯁꯦ ꯄꯝꯗꯨꯅ ꯂꯩꯔꯣ꯫ ꯏꯅꯦ, ꯆꯥꯛ ꯊꯣꯡꯕꯤꯔꯛꯑꯒꯦ ꯊꯥꯏꯕꯦꯝꯃ꯫ ꯂꯩꯔꯒꯦ꯫ ꯍꯣꯏ꯫ ꯑꯗꯨꯝꯅ ꯊꯥꯏꯕꯦꯝꯃꯗꯣ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯄꯨ ꯄꯝꯖꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯨꯃꯤꯟꯅ꯫ ꯏꯕꯣꯆꯧ ꯃꯥꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯣꯡꯅꯕ ꯂꯥꯛꯅꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ, ꯊꯥꯏꯕꯦꯝꯃꯅ, ꯃꯣꯏ ꯄꯥꯕꯨꯡ, ꯍꯥꯏꯌꯣ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨꯝ ꯇꯧꯗꯦ, ꯑꯩ ꯋꯥ ꯈꯔꯇ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯍꯥꯏꯌꯣ, ꯀꯔꯤ ꯋꯥꯅꯣ? ꯑꯇꯩ ꯀꯩꯁꯨꯕꯨꯗꯤ ꯅꯠꯇꯦꯗ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯅꯤꯁꯥ ꯄꯁꯥ ꯌꯥꯝꯅ ꯀꯜꯂꯤ, ꯃꯔꯝꯗꯨꯅ ꯃꯤ ꯀꯌꯥ ꯑꯃ ꯅꯤꯁꯥꯗ ꯏꯔꯣꯏꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯌꯥꯎꯕꯤꯈꯤꯅꯨꯀꯣ꯫ ꯅꯤꯁꯥ ꯆꯥꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯕ, ꯃꯁꯤꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯏꯕꯣꯆꯧꯅ ꯈꯨꯝꯂꯛꯏ ꯑꯗꯨꯝ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ꯫ ꯁꯦ, ꯑꯗꯨꯒꯤꯗꯤ ꯅꯪ ꯄꯥꯈꯠꯀꯅꯨ, ꯑꯩ ꯀꯩꯁꯨꯝꯇ ꯇꯧꯔꯣꯏ꯫ ꯅꯤꯁꯥ ꯍꯥꯏꯕ ꯅꯤꯁꯥꯗꯣ ꯑꯃꯠꯇ ꯀꯩꯁꯨ ꯁꯤꯖꯤꯟꯅꯔꯣꯏ ꯊꯥꯏꯕꯦꯝꯃ꯫
ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯖꯕꯁꯤꯁꯨ ꯏꯆꯥꯁꯤꯁꯨ ꯌꯥꯝꯅ ꯄꯤꯛꯂꯤ ꯑꯗꯨꯅ ꯅꯤꯁꯥꯗꯣ ꯆꯥꯕꯤꯒꯅꯨꯀꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯆꯥꯔꯣꯏ ꯑꯩ ꯀꯩꯁꯨ ꯆꯥꯔꯣꯏ ꯊꯥꯏꯕꯦꯝꯃ ꯐꯔꯦꯁꯦ ꯀꯥꯟꯅꯗꯦ ꯇꯨꯝꯊꯣꯛꯑ ꯊꯦꯡꯉꯤ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ ꯑꯉꯥꯡꯁꯤꯁꯨ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯤ ꯇꯨꯝꯃꯁꯤꯀꯣ ꯍꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯗꯨꯝꯅ ꯏꯕꯣꯆꯧ ꯃꯥꯅ ꯊꯥꯏꯕꯤ ꯃꯃꯥꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯝꯊꯃꯤꯟꯅꯈ꯭ꯔꯦ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥꯕꯨꯡ ꯃꯁꯤꯡ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯏꯕꯣꯆꯧ ꯃꯥꯁꯨ ꯃꯇꯝꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯊꯕꯛ ꯃꯐꯝ ꯀꯌꯥ ꯈꯨꯜ ꯀꯌꯥ ꯁꯤꯟꯗꯨꯅ ꯁꯨꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯧꯕ ꯃꯈꯜꯒꯤ ꯀꯌꯥ ꯑꯃ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯍꯟꯗꯛꯀꯤ ꯊꯕꯛ ꯈꯨꯄꯨ ꯄꯨꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯤꯁꯥ ꯄꯁꯥ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏ ꯈꯔꯒ ꯄꯨꯜꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯏꯕꯣꯆꯧ ꯅꯪꯕꯨ ꯌꯨꯁꯤ ꯃꯍꯥꯎ ꯑꯃꯨꯛꯇꯗꯤ ꯇꯪꯉꯨ ꯀꯩꯗꯧꯒꯦ ꯅꯪꯅꯦ ꯃꯁꯤ ꯃꯍꯥꯎ ꯇꯪꯂꯕꯗꯤ ꯃꯁꯤꯒꯤ ꯃꯒꯨꯟ ꯈꯪꯂꯛꯀꯅꯤ ꯃꯁꯤꯕꯨ ꯍꯦꯛ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯊꯥꯖꯤꯜꯂꯕ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯗꯣꯏꯅꯤ ꯀꯅꯥꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯑꯃꯠꯇ ꯎꯔꯔꯣꯏꯗꯕꯅꯤ ꯑꯁ ꯏꯇꯥꯎ ꯑꯩ ꯃꯗꯨ ꯀꯌꯥ ꯍꯩꯅꯒꯗꯕ ꯃꯥꯟꯗꯦꯗ ꯑꯗꯨꯅ ꯃꯗꯣ ꯃꯍꯥꯎ ꯇꯪꯉꯛꯄꯨꯝꯒꯦ ꯑꯩ ꯍꯩꯅꯒꯗꯕ ꯃꯥꯟꯗꯦ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅꯁꯨ ꯄꯥꯝꯒꯗꯕ ꯑꯣꯏꯗꯦ ꯃꯗꯣ ꯍꯦꯔꯥ ꯏꯕꯣꯆꯧ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯀꯤꯅ ꯆꯠꯂꯤꯕ꯭ꯔꯅꯤꯅ ꯑꯗꯨꯒꯤ ꯊꯣꯏꯅ ꯅꯠꯇꯦꯗ ꯏꯕꯣꯆꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏꯒ ꯄꯨꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯕꯣꯆꯧꯗ ꯄꯨꯂꯞ ꯃꯥꯟꯅꯔꯒ ꯅꯣꯛꯁꯤꯜꯂꯛꯏ ꯃꯗꯨꯗ ꯅꯠꯇꯅ ꯐꯖꯗꯕ ꯈꯣꯟꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯍꯦꯔꯥ ꯅꯨꯄꯤ ꯀꯤꯕꯗꯒꯤ ꯌꯨ ꯊꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯣꯏꯔꯦ ꯅꯪꯗꯤ ꯏꯕꯣꯆꯧ ꯑꯁ ꯑꯣꯟꯊꯣꯛꯏꯗ इबो मी ओइरोइको मी ओइरोइ वहाई कया हाइदुना इबोचौगी पुकनिंगबो मखोइदौ थिटना सावहल्लम्मि इबोचौ मासु सावनिंगबा हेमनखिबना महाक यु अदु तापलाउना पाइदुना थक्सिल्लम्मि मधु उबदा ममानबसिंग अदु मानरगा नोक्सिन्नै अदुमना नुमित अदुदगी इबोचौबु यु पिथक्पा अदुम तंबिरमि ममानबसिंग अदुना फत्तबा संग पुल्लबनिना इबोचौदु फत्तबा लिचत चटपा हौरक्ले महाकना पुलिबा मियोइसिंग अदुगी मतेंगना महाक युदा लाइचुबा मियोय अमा हाइबदु ओइखिबा खंगहौदे थाइबे ममाना निंगसिंगलुरिबा मयाम अदु खल्लुरगा महाक कप्पा असुम हेलक्ले असु फत्तबा मियोइसिंग अदु मखोइगी पुन्सि अदुसु नुंगाइबा फंगदना मांगसनुको अदुमना नोंमदु महौजिनख्रे ngасidi itha thajadana lekai ini nupi adu thaibe magi manakta laklami thaibe mana haima ine kuirebagi matungda yam thajadana lakpiri lao lingsi lao ini lakli bani ne ine so imawi bema karino ine na paw yam taine nangi nungai taba paw mado khangning man khraduna ine thawoina lakli bani chumme ini yadre namau sathi na wari haiba phawbo hek hainingdre handaki matagasi karino asuk yamna chawna punsigi honglakani haiba khallude adubu ine yadre ine duna amuk hairai ibungo ibo chawna yuga thaklaktuna tawribasibu nate sibu kariginoba khangdre ine aduni yuda laichuba miyoy ama haibadu oire fajanasu nisada tawduna luplare as ontho ida ko masi ontho ida ine sanga na pui haibadunida fattaba sanga tawrurabanina phana pharamba aigi ipuroibado yuda lupe yugi nisada iroire thaibi magi awabagi mapaw mayam adu tabada lekai ine nupi adu thawai nungai jadre mahakso aduna hairai nungai tine nangina tawse adu imoi bima haiwini kai haige kanade ibo chause yu thaktanaba yu manam taba yadanaba hidak ama thirasi madu oirabadi mahak soidana pharakani yu thakningba poklakloi haibase ine na thajai kari hidak nune hairisibo ine nate madubo asengbagi leibraba hidak to leiye phare ine adudi kanade hidak to athubada thirasi aduga hidak thananaba tawrasi aduni sumdawro yengse nang aikhoi phawbadang koithoro inega hidak to lobo chalurasi makharomgine amaibi kabok lei hoidagi hoine koithorake hidak se amaibi duna semgadori broine mane mana loine semgadori bani sengne hekta hairabada po sem tawgadori bani ne nangba hoida phani bo hairadi hekta tawrasi phare ine sune halage nang hayeng do khoida law
masi soiranu ko. Hoini, ai soidana laage. Ine ne, nangi awabado ubada nungai mandaduna thawinki laklibani. Hoini. Lehoro, ine thoe ko, ine chale. Hoini, ai thindokdre ko. Laikagi ine do thokre thongala domda, ine do na chakhibadu yengna sonjai. Nushida ine se. Phare, ai hayeng se soidana chatlagi. Ine hoida chatuna hidak adu semuragi. Thaibema du wahai sing du solaga mahak imung da changkre. Wakal du da sunungai bagi mangal amadi pokre masada. Thangnaba ayuk tuni. Ibo chawdo hanagumna ayuk nganta adu da mayu thakpa thokre. Thaibema masu machanupi tharikta wapam khara sinarami. Imagi thariye, nang yum sida lengdana atum lairamuko. Ima nangi pabagi hidak amata semalukige. Tharikna. Ima, kari hidak no semudu sibo pabagi. O atay nate. Noi paba se, yu thaktanaba, yu thakningdanaba hidak ni semgadawribase. Kharumgi amaibi ahibi malayba male, madugi manakta semugadawribani. Aduna nang yumse sangduna layramu ima kuira oi. As, hoi ma, ayidum yumse sangduna layhauragi, ima chathouro adudi. Hoi, aduni, gyantana maramukna layramu ko. Hoi ma, thaibe madu machanupi tharikpu yumadu da sanghalamlaga mahak thorakle. Laikagi ini hoigi yumadu tamna. Oh, ine. Haima, nang la abo thaibe ma. Hoi ni, hekta la abani. Phare, adudi chatlasido, amai bidugi manakta. Hoi ni, chatnanaba tawrasi. Asumna thaibe ma madi ine ado makhoi ani, makharumgida layba, amai bi adugi manakta lagle. Amai bi adugi manak yaurabada thaibe man, mahaki mapuroibagi wari pumba tamlare. Hairere sit nana madu singado taraba matungda, amai bi nupi aduna hairai. Oh, phare. Nangi nupa se ibema yurai chure. Yurai chuba nupa haibado ma oire. Sangana sanga hatpani. Phare, aduna ne, nangi nupa na yurai churi base, phananaba imana hidak semlagi. Hoi ma, sembiro. Aigi ipuroiba yurai chuba se. Amukta di kokhanbiyu. Mabu yurai sidagi amukta kanbiyu. Kaisu taure, kaisu wagan. Haujikti, nangi awaba pumbado, loina imana kokpiradabani. Khanjilunu, wakal tana layro. Vikti, imana hidak semlani. Hoi phagani ma maibi. Ngaihak ngairu ko, ima hidak semukige. Hoi ma maibi. Amaibi do hogatuna thokre hidak semlunabani haiduna. Thaibe madu tumina famduna layri. Laikagi ine duso layri tumina famlaga. Mikukharagi matungda, amaibi nupi aduna. Mahingakdana pikthana yawba likli ama puthorakle. Madugi likli adubu thaibe magi mafamda sinarakladuna hairai. Se, masi lausilu nupi macha. Thaibe ma hidak habliba likli adubu lausili aduga. Ima maibi, masibu matau karamna. Ima wa haigi, munna tau. Masigi hidak mahi ase, nangi na puruiba aduna chana naba amada yansilu. Masibu yansilu na chakrabada. Nangi na puruiba to, yu manam tabada hainadaba pokladabani. Maramaduna mahak. Yu ga yeknaba oirakadawribani. Yu thakpada hainadaba poklakadawribani. Aduna mahak, yurai churambado, soidana halagadabani. Ima amaibi na haibadumak ay tawzarage. Ado ima amaibi, nasunupi na hanna punemjari. Hanna so thagatpa phongdokjari ima amaibi. Yare. Nangi nupa yurai chubado, kokpa phaba ngamjaro ko. Hoi ima amaibi. Adumna, thaibe mana hidak to amaibi nupi adudagi lauraba matungda, dakina katlamlaba matungda mahak mayumda halakle. Hidak adubu hek urabada, phanglabada mahak, maithong adu harauna laikre. Pharani, soidana pharani. Masigi hidak ase, aigi ipuroibada pithaklabadi, soidana pharani. Mahak yurai chuba pharani. Thaibe madu momon noktuna laikre. Adumna numitugi numidangi chak chanaba aduda thaibe mana magi nupagi ensang amadi chak saruk aduda hidak adu hapjille. Laibakna pharisu numitudi ibo chawdo chak ensang sing adu inthina phajana charami. Madu ubada thaibe mamadi haraubana masa adu laifamga khanglamde. Adumna haibaga tawbaga ibo chawdo hidak hablaba chak adu hek charubadagi magi masa adu yu thakningba pokpadu pokhidre. Madugi mahutta mahak yugi manam tabada hainadaba pokle. Ibo chawdo mathanata sonjare.
ꯀꯔꯤꯅꯣ? ꯉꯁꯤꯗꯤ ꯑꯩꯅ ꯌꯨꯒꯤ ꯃꯅꯝꯁꯤ ꯇꯥꯕꯗ ꯍꯩꯅꯗꯕ ꯄꯣꯛꯂꯤꯕꯁꯤꯕꯣ? ꯃꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯩꯕꯨ ꯌꯨꯁꯤ ꯊꯛꯄ ꯂꯦꯞꯄꯗ꯭ꯔꯅꯦ? ꯍꯣꯏꯗ ꯂꯦꯞꯄꯒꯦ. ꯊꯥꯏꯕꯦꯝꯃꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯎꯔꯒ ꯐꯔꯦ ꯑꯁꯤꯅ. ꯌꯨꯁꯨ ꯊꯛꯅꯤꯡꯕ ꯄꯣꯛꯈꯤꯗ꯭ꯔꯦ. ꯐꯔꯦ. ꯌꯨꯔꯥꯏ ꯆꯨꯕ ꯏꯄꯨꯔꯣꯏꯕꯁꯦ ꯌꯨꯔꯥꯏ ꯆꯨꯈꯤꯗ꯭ꯔꯦ. ꯐꯔꯦ. ꯂꯣꯏꯅ ꯐꯈ꯭ꯔꯦ. ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯊꯥꯏꯕꯦꯝ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ. ꯑꯗꯨꯝꯅ ꯏꯕꯣꯆꯧꯗꯨ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯌꯨꯔꯥꯏ ꯆꯨꯔꯝꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯀꯜꯍꯧꯔꯦ. ꯏꯕꯣꯆꯧ ꯃꯥꯅ ꯌꯨ ꯊꯛꯄ ꯂꯦꯞꯂꯕꯗ ꯏꯃꯨꯡ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯛꯂꯤ. ꯏꯪꯅ ꯆꯤꯛꯅ ꯋꯥꯇ ꯄꯥꯗꯅ ꯂꯦꯜꯂꯛꯂꯤ. ꯍꯔꯥꯎꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯏꯕꯣꯆꯧ ꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ.